अरोइबा पाउ बोशेमना लौबा क्लास 10 बोर्ड एग्जामिनेशन ngasi hauduna punna mahairoi lising kuntra mapan ga yankhai ni thoina saruk yaduna center samaga yankhai manga da pak sanna sathakhe School authority na form fill up tawida badagi mahairoi kuntra manga class 10 board exam thaba phanghan khidrei makhoi bu exam thaba yahan bina ba authority ki puning singsilakli Amade State Amade Central Force Singna Thibu Humaki Thabakta Lalhauluki members Singni Haibami Oitaru Manipur ki tongan bamafam Singdagi Fagat Kray Kuramzari ISCOM Manipuri Pau meeting Tabiri Bakwai Puna Mapu Taram Noksari Hosi Pau Santukna Bizari Board of Secondary Education Manipur Bosem Naloba Class 10 gi examination ngasidagi tongan ba school singi mahiroi punna lising kuntra mapan ga yankhai ni thoina saruk yaduna hodokre examination asi Manipur gi tongan ba mafam singda leiba center punna sam ga yankhai manga da pangthokhi center sing asigi manungda humpuni thoina singda amadi marifudra ga humdoina tamda oikhi ayuki pung mapan taba matamdagi exam thaba haukraba apunba mahiroi singi manungda nupa mahiroi lising taranipan samri humpu yauri aduga nupi mahiroina lising taranipan ga samga marifudra ni thoine Hairiba examination asiga mari lainana mayang Imphal da leiba N Tomsau Higher Secondary School mayang Imphal gi Center A haina khangnariba school asigi ojasu oiriba amade center asigi examination gi OC gi thogai bu biriba oja Potsangbam Chandra Kumar Singha aikhoigi paumi ga unakhiba amada mahakna phongdokhibada Hairiba N Tomsau School asigi center da mahiroi sani ga mari na saruk yaduna exam thakhe loinana mahiroi singna ningthizana exam thabiba amadi mahiroi singna aranba pambai sizinadana exam thanaba oja singna su asoba thodang logani haikhi Ekoi center se bon pima tung center number 118 ni punna ekoi school da satra sani ga marita sida nupi ga nupa na heli nupa masing ji sama ga taruk aduga nupi masing nan pim sama masing na 90 aduga school di tara ni sagi surrounding school khara lapa har ga di usua je anga around 40 aduga bengun manung dagi ayuk memorial 43 sina khari yamboire aduna tab school sing pisang basa Vidya Mandir adagi ISD Nilmani MR Bengal adagi top somda Holy Land adagi Nightingale Sanatombi English School Saint Stephen Konsak Highway School tara jina punjalaga koi center oijaban akoi tajab akoi singmukta disat ludre adubu sumta bada singi di school masa da center piba school sing yauri na tai koi se tar je koi school hadi parent school koi satra se ta bana ti atopa school sindagi taabni adu singi da di masagi school sinda taaba ai masagi school da taaba center sing satra sing yauri hai aduna madugi matang da di kumni hana khangre aikoi gi di aikoi gi piriba center si mong sumna kanium sumna pangtopa si khakkan Nakal Amarumda Board of Secondary Education Manipur na lauba ngasidagi hauriba class 10 gi metric exam da saruk yagadaba mahiroi kuntra mathoi gi form fill up school na tobiram da badagi exam thaba yadraba mahiroi sing amade mama mapa singna bosem na hairiba mahiroi sing asi exam thaba yahanbiu mahiroi sing gi punsi kanbiu haina phongdorakle ngasi Imphal East ki manungsan leiba Sawombung Sairem da leiba P Namjok Lung High School da pangthokpa paugi mifam amada exam thaba fangdraba mahiroi waikhom tampasana chanu na phongdorakpada ngasidagi hauriba metric exam asida mahiroi ama oina exam thaba fangdaba asi mari leinaba authority singna amade bosemna mahiroi singi tungi punsi gi khanbiduna exam asi thaba phanganbiu sahi mangba haibasi mahiroi gi punsi mangbani mahiroi singi maikai dagidi matam sana form fill up tawna paisa pi khibelai adubu school gi authority na form fill up tawiram dabana maram oiraga ngasi exam thaba fangdabani loinana bosem na makhoi bu school asidagi natrasu atopa upai ama yengbiduna exam asi thaba yana ba hona biu haina phongdokhi amaromda mahiroi singi mama mapa oiriba lailakpam manjilatana phongdorakpada
Mahairoisingna ngasi exam thaba yadabagi thokliba irang ngasi school gi founder amadi school asigi authority singna thokhanbani class 8 ta register tawgadaba adu school asigi authority na tawbiram dabadagi mahairoisingi admit card fangdabana maram oiraga exam asi thaba yadabani maram aduna mahairoisingna exam thaba yadriba asigi daita pumba school gi authority na pugadabani adubu mahairoi kunthra mathoi asigi yengbiraga bosem amadi lenga ki mari leinaba authority singna exam thaba yana Sinbiu Loinana Mahairoi Singi Punsi Manghaliba P Namzoklung High School asi Mari Leinaba Authorities Singna Thingjinbina Basu Appeal Taurakle Amaromda School Authority na Thosadabadagi registration Taudana exam form fill up Tauhaluba Mahairoi Mari Amagasu Masidagi Hauriba Board of Secondary Examination Manipur Bosem Nalogba High School Living Certificate Exam 2025 ta Sarukyaba Fangdre Pawasi matungina Imphal West ki manungsan laiba lafupa terada laiba lafupa tera high school gi mahiroi mari ase class 9 da bosem da register tauram dabadagi exam asi admit card laklam dabani hairi exam thaba admit card phangnabje ekhoi admit card phangaga exam than biyo khoi chehi ju mangan bigano habadi chehi mangba ite khoi idi am wai aduduna khoi exam thaba phangan biyo akhoi idi school akhoi gi site gi registration tawbagi paisa form fill up tawai paisa loi mak pi grabani aduduna khoi idi exam than biyo exam chehi mangbu su pamde aduna exam than biyo khoi idi chehi mangbu pamdabani na exam than biyo aduga bose gi site gi su khana biraga akhoi bu chehi mangdana ba exam than biyo khana biyo akhoi sigi school sidagi di thaba pamdre aduna atop school dagi taraga exam than ba tobiyo ngasi thagado paikha je ngarang imika laktabagi thokoi rani sigi thoi be irang se kana thon bano haba matamda school gi founder lairibe school authority na thon bani simamangta class 8 9 dagi hana register tawgada ba potu bo amatta tawramda badagi counselor na bot dagi bosem dagi lakpachi gi kanu wahe gi matungi na hujuji anga ge imika pirak tre pe kha thaba ya ja hadana ngarang gi ho ko yang ni adubu akhoi gi parents gi side dagi di sa gai se koi punsi mangan ningde chahi mangan ningde aduna yari gai bosem gi side dagi ore su dagi counselor gi side dagi bu ora ga su anga gai che chahi mang da bida hujuji exam je ngasi dagi budi hogre ngasi gi oina ga di yara roi adubu makhata na thara ka do exam sing ji yana ba gi damakta koi gi sarkar gi magi da gi su bosem gi adai gi counselor gi magi da gi su bot gi magi da gi su parents ama oina ai cha gai leiri ba chatra 31 punamaga se amatta sahi mang da bida exam thana ba gi aya ba se sarkar gi magi da gi su mai changjan biu Hojik bosem na lauduna sathariba SSLC exam asida P Namdului High School gi Mahairoi kunthra mathoi exam thaba yakhidaba dugi matangda bosem gi maikai dagi sengdorakle bosem gi maikai dagi asumna khairi bosem gi SSLC exam thaba haibase magi academic career da 2 years long process Chahi ani hena changi ahanba class 9 tamba kaba matamda registration gi process ta board ta register tawgadabani hairi haiba school asigi board ta registration number amata laite class 9 da registration tawhodaba maramna class 10 da enrollment number haiba lai adusu laite hairi enroll tawraba matung school gi internal mark kunsu thagalakpa laite hairi athuba matamda ngarang khaktang application puraga laaga Chahi ani hena changba process asi karamna loisin gadau bano exam karamna thaba yabagi ayaba piga dawri bano hairi chahi ani gi data mayam sing nong nini da loisin ba haibase yamna khudong sadaba oigani hairi class 9 tama matamda ahamba class 9 kaba class 8 pass o matumda class 9 kaba da koi registration haru process mulai registration de 2000 25 की परीक्षा थागे है ताकि 2023 दा registration number मा voter register तवदबन हाई लेवल स्कूल से की registration number हम तो voter है ये 23 दा class 9 माजे promotion exam promote तवरे class 10 दा then 2024 दा enrollment number है बाबू लाइक class 10 की अदु जोम तो लाइक 9 registration तवदबना 24 registration enrollment तवरब मतुंग दा 1 year सही तमम मतुंग दा final मोजे स्कूल की annual exam तौर मतुंग मोजे internal assessment mark 20 हाइबम लाई स्कूल में थागलक दबा
अदुजु अखोइदा रेकॉर्ड लेबा नते अमता अदुबु हयेंग खतने अखोइना हौजिक पैखा हौनो अखोइ कन्ना अहिंग तुमदगी बोर्ड के स्टाफ मैम अमा हौजिक पावा हंद्री थेंबो वक्ता अखोइ सुजरिबजे छात्र मैम जी कदाइदा सोइगदगे खतकदगे अखोइ कन्न होना जरिबने अदु ngarang katang application laga 31 students thaba yahan biu na ngarang application puru lai ai samang thena jai school authority da authority da sab saba region ai pijagram ni moge school authority da 2 years ki process so no mo da kamai lochen do no ko je already prepared torga district khudi makta loina ma confidential magi sang do barcode everything exam material ko police station da security yaw na ko deposit loi tawr thamgre madu karmaina ko na mo manage to do na 2 years ki data मैम 1 year dilution में कोई की खुदों सादा मैम अमा लई अदुगा तौबजु यादब पोट अमनि प्रोसेस अमनि अदुना बोसेंगी साइट दी असोब कैंट लेचदे स्कूल अथॉरिटी ना मतम चाना सबक लोखत दिदबदगी छात्र जिंगी कैरियर मांगमनि छात्र जिंगी कैरियर मांगबगी दमुतदि अखोइ यामना नुवाइतब फाउजै अदुबु कोई की बोसेंगी साइट दी लोखतम थोपा मतम चान लोखतरि ना स्कूल अथॉरिटी की लाफ्स लेगिबदगी सेगी सोशल मीडिया दा वायरल ओरपनि हाबसे अइमिया मांगदा सेंडोक्सर मणिपुर पुलिस सेंट्रल फोर्स सिंगी अपुनबा टीमना मणिपुर की मफम कयादगी लालहौलुक चिंगनबा मियोय तरु फागतपगा लोइनना खुजु खुलाई कया अमसा फागतपा ngomkhre नंबोल पुलिस स्टेशन की मनुंग सन लेबा लैमराम कैनेल एरिया दगी चही निफु सुरबा थोक्सोम अजित सिंह अतोपा ममिंग ननाव कोबा मियोय अमा फागतपा ngomखी लोइनना महाकना सिजिनरंबा मोबाइल फोन अमदि सिम कार्ड सु फागतखी अतोपा थोदोक अमदा वाइखोम इबुंगो मैतै अतोपा ममिंग मंगाल सही कुंतरुक RPF PLA की एक्टिव मेंबर हता गोलापति लेबा पब्लिक हॉस्पिटल मनाक्तगी फागतपा ngomखी हारिबा मियोय असि प्रजा सरकार की ऑफिस अमदे महैलोइसंग सिंगदगी सनखाई थुंखाई तौबदा चेनबा मियोयनी हाइदुना मणिपुर पुलिस ना थादोरकपा सेरोल अमना फोंदोरकले मियोय असदगी गाड़ी मचा अमदे मोबाइल फोन अमा सीज तौखी उरिपो खुमन थेम लेकाइदगी प्रीपाक प्रोगी एक्टिव कैडरीनी हाइरिबा सलाम सिटोलजित सिंह अतोपा ममिंग 70 अतोपा ममिंग 7 कुमार चही कुंथ्रागा तरो सुसन खाई तुंखाइगा मरी लाइनना पुलिस ना फागत खियमदे महाकी मोबाइल फोन सीज तौखे अतोपा ऑपरेशन अमदा थोक्सोम सनाथोय सिंह अतोपा ममिंग सोंगथोइबा सही कुनमरी प्रीपाक प्रोगी एक्टिव कैडरीनी हाइरिबा मियोय अमसो तेदिम रोडता लैबा महिंद्र शोरूम मनाक्तगी फागत खिबगा लोइनना महाकी मोबाइल फोन सु सीज तौखे अतोपा ऑपरेशन अमदसु मणिपुर पुलिस ना नौरेम प्रेम कुमार सिंह सही निफुगा हुमदोय KCP की एक्टिव मेंबर नि हाइबा मियोयमा कक्सिंग पुलिस स्टेशन की मनुंग सन लेबा इरुम मपाल एरिया दगी फागतखे मियोयसी सनखाई थुंखाइगा मरी लैनना फाबनी हाइरकले अरोइबदा KCP PWG की सिंपैथाइजर नि हाइबा रोमियो लाइस्ट्रम सही यांखै सुरबा मियोयमसु महाकी उरेंबम अवांग लेकाइदा लेबा युमदगी फागतखी लोइनना मियोयसीदगी मैगजीनदा मरु मंगा लोड तौरबा 7.65 mm पिस्टोल अमदी 7.65 mm गी मरु तरा यावबा अंगोबा मसुगी एम्यूनेशन बॉक्स अमदी पिस्टोल होल्डर फागत पंगमखी हाइरी Security force singna sing amadi tamgi mafam kyada thibumba thabak makhatana sangsin khibaga loinana ngarang national highway number 2 da nongmagi changdraba yadraba polam sing pusilapa tata truck chani yankhai mari amadi national highway number 38 truck samaga humphudra humdoi security ki section thoranga loinana imphal da thunglakhrei masigi mathakta sing amadi tampaki mafam kyada punna ngarang sathok sasin tawriba singnaba singi mathakta wahang pahang chathaba yanaba checkpoint samaga taramari su hangdokhi hairi हौखिबा फेब्रुवारी की तांग 8 निंथौकाबा नुमिता मणिपुर की अपुनबा ngamkhai ngaknabagidamata khulai paiduna lanthengnagani haiduna sibakidana songthorokhiba pripak progressive ki lanmi RK Boboi sana atopa maming lanhaiba saijang makha lekaidagi masagi anaba amadagi lekhidre haina pripak progressive na thadorok pasterola mana khanghallagle zerola sina hai इंग्लिसिंगनी कुनहुंदोगी मेगितांग अहोमदगी इखंग खंगहौदना इरमदम मणिपुर बु मसे थुगाइनबगिदमक्ता लांदारखिबा तानफमदा बोबोय सनाना मथौना लेना लानगी mahaitamба yaunaba lisingani kunhumdoi gi jun thadagi party da yauraki
ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯑꯣꯒꯁ ꯑꯃꯗꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯥꯔꯇꯤꯒꯤ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯔꯨꯞ ꯑꯥꯔ.ꯀꯦ. ꯕꯣꯕꯣꯏꯁꯅꯥ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯥꯟꯍꯩꯕꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯄꯥꯔꯇꯤꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯑꯥꯔ.ꯀꯦ. ꯕꯣꯕꯣꯏꯁꯅꯥꯕꯨ ꯅꯥꯎꯌꯣꯛꯄꯤꯔꯛꯈꯤꯕ ꯃꯄꯨ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯣꯝꯕꯤ ꯑꯃꯁꯨꯡ ꯃꯕꯣꯛ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯑꯅꯤꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯁꯤꯡꯕꯨꯁꯨ ꯄꯥꯔꯇꯤꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯂꯥꯟꯍꯩꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯅꯪꯍꯧꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯄꯥꯔꯇꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ District Bar Association Bisnupurgi Kuntramari Suba Foundation Day District and Sessions Court Complex Bisnupurgi Bar Holda Association Asina Sinduna ngasi pangthokre thoram aduda District and Sessions Judge Bisnupur Nongthombam Kirti Chan District Bar Association Bisnupurgi President Wahengbam Lata Retired Director Prosecution Angom Nilasandra First Track Court 1 Imphal ki Public Prosecutor Tongbram Bipin Sandra Chief Legal at Defense Council Bisnupur Yalam Ramananda Chief Legal at Defense Council Imphal West Pukrambam Premsan Amadi Chief Legal at Defense Council Imphal East Irengbam Bikramjitna athoba mithunglen sing oina saruk yakhi thoramaduda District Bar Association Bisnupur Linkhatpiramba loi layoi khraba ahal singi photo da laisu katkibaga loinana amadi minute amat tumina leptuna taibang sembiba mapuda thoni jakhi thoramaduga mari leinana ahal loiraba mioi manga dasu nat ki lengyan yanduna ikai khumnaba otkhi akhang ahai singnasu district asida justice delivery system phanaba amadi association asi hena mapangal kannaba hotnabada founders singna lokhiba thodang singbu singthaba wafam sing phongdoknakhi district and session judge Bisnupur Nongthombam Kirti Chan phongdokhibada apamba khetnaba kaya leinaragasu Bisnupur district asida leiriba lawyer singi mateng amaga pangnaduna yamna mapangal kanna atai district singdagi noptana thabak tawminari haikhi District Bar Association Bisnupurgi President Wahengbam Latana Hai District Bar Association amadi bench yamna khumang chak yangsin na thabak thoram tawminaduna yamna nungsi sanana mateng pangnaduna praja miyamgi damakta leiri maramasina miyamna association asina miyamgi thabak tawba ngamnaba miyamna su association asibu mateng pangbiu haikhi Thobal College ta nong naming chanduna tamlakliba maheroi singbo harau tayamna okpa amadi makhoi gi pungning thogat pibagi freshers meet lisengani kunmanga gi thoram student union sinduna ngasi college asigi mini indoor stadium da maheroi singna pangthokpa cultural gi oiba thoram kaya ga loina pangthokre freshers meet ki thoram adu da khangabok assembly constituency gi MLA Okram Surja Kumar na athobe mithunglen Thobal College ki principal professor W Binana thoramapu aduga Thobal College ki retired associate professor Dr S Lokhol na akhanaba mithunglen oina saruk yakhi Thobal College student union gi nauna khallaba general secretary na wafam kya su thamkhiba Thoramaduda college adugi mahairoi singna cultural yoiba thorom kaya utana saruk yariba singi pungning chinsinthi athobe mithunglengi warolda MLA Surja Kumar na haikibada Hoziki matamasi yamna competitive oirabani academic education singda tamnariba larik adu khaktana yaraktabadagi ahenba larik sing padrabadi yaraktrabani maramasina mahairoi singna ma khakki khallaga exam da aranba pambai sijinnaba asi tawroidabani situation gi khudong saba lawraga mahairoi singna exam da khak aranba tawbiganu Isana wana hona zaraga akhangba adu khaktamak exam da ibu aranba pambai sizinarabadi punsida mai pakpa oina mai pakpa ngamloi hawjiki matamasidi quality education leiba mioi adu khaktamak mi oiba ngamgani mak wanglabasu aranba pambai sizinarapa mioi sing adudi aranba pambai sizinaba yadaba competitive exam singda kaidonungda mai pakpa ngamloi maramasina mahairoi lup singamadi oja singna akanba miding thambiduna exam da aranba pambai sizinaba singasi thinghauduna ekhogi tungi mirol oirakadawriba mahairoi singi punsibu kanminna hausi haina MLA or Surja Kumar na miyamda appeal tawkhi Silaga first division na 80-90% chakidok sorpudi isana pajaraga isana horatlamana phangibado aduna incident mayam amsu thengnagedana IS phangibada akoigi 10 class amada 3rd division da phorokba mayam am leibaduna aina su tham aina chhatra singda adana chhatra singi student union singa aina thamsini bise situation singi
नत्रगना थोइबे एनवायरनमेंट की चांस लौगा मधु एक्सप्लॉइट तौनबा तौइसेबा अदुना सोकदुरिदि अखोइदा खतनेबा अखोइगी एकेडमिक करियर दा खतनेबा मणिपुर तोगा अतोप स्टेट दा कुजिन यंगरिबा मयामसिंसे quality of education sine ma'am yengani se kaya kogi education system sine piri quality se kari no sine ma'am yengani ai koi satra student union ma'am oza gi student koi oza ma'am su yawire masi encourage to hoye samna hairabada koi to ba even Manipur University bokda akoi taiba subject khara taiba lari khara se outdated hoye aduna koi university pass out tawra thoriba छात्र सिंसे outdated होइबा मयाम नि यौतना अखोइ नौना नेट के एग्जाम थावदा तो कॉम्पिटिटिव एग्जाम याम थावदा नौना लरी अतुप मयाम पानरक्तदि यादरे हैबे फिल्म लहे Science Society West Bengal Kolkata na sinba All India Film Festival 2024-25 da Best Feature Film gi lemzaningai oiraba award Manipuri Feature Film Yahau Thengba Khoimuna tabaga loinana Cinematic Brilliance Awards pinana bakhalakle Dr. R.K. Nayan Sanana puthokpa Arakes Naurem na direction piba Manipuri Feature Film Yahau Thengba Khoimu Blossom of Love Asiga Julie Jasmine na direction piba Hindi feature film Bread and Butter ga punna Cinematic Brilliance Award asi fangminaragani Best Documentary category da Dhanajit Huirongbam na direction piba Nani Sus Award asigi lauthorokpada yauri Malayalam Hindi Kannada Telugu amadi Tamil film singisu award asigi dama khangatpada yauri ningsingba yabadi film asigi screenplay and dialogue khwairakpam Biswamitrani Avi Khundrakpam Ithoi Oinam Amadi Ratana Khetri Mayumna Marweba Saktam Langliba film asida Keni Waheng Bamsu introducing actor ama oina sarukyari film asigi editor amadi cinematographer mathang sitna Mohendro Kam samadi social yumlembamni Ragini amadi Chandrimana makeup artist oiba film asigi choreographer Dr. Shatarjit Thiamne Huidrom Nauboy Divya Haubam amadi Loising Khombina playback oiba film asigi music director Nanau Sagol Mangne 37th and Hazari and Dr. N. Tonbi State Polo Tournament 2025 Lakliba Mars Kitang Anidagi Infalgi Polo Ground da Pangthoklagani Hairi Tournament Asibu Yauningba Polo Club Singna entry fee lising amagaloinana entry form sing February Gitang Kuntaruki Mamang da Lamfel Pataleba Manipur Horse Riding Polo Association MHRPA da office hour ayukipung nipandagi taramathoi aduga nungthilgi pung anidagina manga fauba sida pisin birakna bakhangalakli Loisila pada maru bapa muka hana pizari. Bosip na loba class 10 board examination nga sidagi haudina punna mahiroi ising kuntrama pan gayang khay ni thoina saruknya duna center jam gayang khay mga da paksana jathakhi School authority na form fill up tawida badagi mahiroi kuntrama nga class 10 board exam thaba phanan khidrei makhoi bo exam thaba yahan binaba authority ki punin chinsalakle Amade State Amade Central Force Singna Thibuhum ki thabak talal hawluk ki member Singni haiba miyoi tarok Manipur ki tongan mamafam singdagi fagat kray Hausi fawbagi ISCOM News na pisaba Manipuri pa matanga sa loy zirip ni tabiri pasing mung kana khurumzari